ꯑꯊꯨꯕꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯒꯗꯕꯅꯤ꯫ MMCD ꯍꯧꯈꯤꯕ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯖꯤꯡ ꯂꯩꯉꯣꯏꯖꯤꯟꯗ ꯂꯩꯕ ꯃꯣꯜꯅꯥ ꯕꯥꯁꯤꯔ ꯑꯍꯃꯗ ꯂꯣꯏꯅꯕꯤ ꯔꯨꯍꯤꯅꯥꯒꯤ ꯃꯄꯥꯝ ꯀꯥꯏꯕꯨꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯆꯠꯄꯗ ꯔꯨꯍꯤꯅꯥꯒꯤ ꯌꯨꯝꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯑꯆꯥ ꯑꯊꯛ ꯂꯩꯒꯦ ꯇꯧꯔꯤꯉꯩꯗ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯕ M ꯏꯊꯦꯝꯕ ꯆꯍꯤ 19, MD ꯑꯆꯧꯕ ꯆꯍꯤ 39, MD ꯁꯂꯤꯝ ꯆꯍꯤ 25 ꯑꯁꯤꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯅꯨꯡꯗꯨꯝ ꯑꯃꯗꯤ ꯆꯦꯛꯇꯨꯝꯅ ꯊꯥꯖꯤꯟꯂꯛꯄꯗ ꯔꯨꯍꯤꯅꯥꯒꯤ ꯃꯥꯏ ꯆꯤꯟꯗ ꯄꯥꯟꯕꯒ ꯂꯣꯏꯅꯅ ꯌꯥꯒꯤ ꯌꯥꯈꯣꯏꯁꯨ ꯇꯠꯇꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯃꯥꯏ ꯇꯥꯈꯤ꯫ ꯈꯨꯗꯛꯇ ꯔꯨꯍꯤꯅꯥꯒꯤ ꯂꯣꯏꯅꯕꯤ ꯃꯣꯜꯅꯥ ꯕꯥꯁꯤꯔ ꯑꯍꯃꯗ MD ꯑꯄꯣꯛꯄ ꯅꯍꯥꯝꯆꯥꯒ ꯂꯣꯏꯅꯅ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯈꯤ꯫ ꯔꯨꯍꯤꯅꯥ ꯅꯨꯡ ꯑꯃꯗꯤ ꯆꯦꯛꯇꯨꯝꯅ ꯊꯥꯔꯝꯕ MD ꯑꯊꯦꯝꯕ ꯑꯃꯗꯤ ꯑꯆꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯄ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯤꯕ COVID-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯂꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯨꯍꯤꯅꯥ ꯍꯧꯖꯤꯛ ꯊꯥ 10 ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯄꯥꯡꯗꯕꯒꯤ ꯂꯤꯆꯠꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ AMMDCꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯡ 74ꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯨꯡꯑꯣꯏꯅꯕ ꯇꯥꯔꯒꯗꯤ ꯂꯨꯞ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫